ngasi aikoina Kakching district ki manung chana laiba Bijoypur haina khangnariba lamdam mamkhakta akoi maroina morok ki nazari da yamna thawai yauna aduga akoina ngasi bo koina chacharak pamatamda haibadi masing aduki matik yamna pakna sanna maroina u morok haina akoi Manipur da yamna pamna janariba haiba makhangi morok seis da yamna mai pakna masing yamna thabiramba mafam amkhak thengnajai ahamamaktada Ming amadi isagi life from the chingba yumnak na chingba kitang dum haibiram. Ay sama kanodagin ay sama kakchindagin ya duga sigi Bijoypur khun haiba khun jida tungana farm to lejabani. Aduda na sarigi tungana umurok charagi na sarigi na sembani. Isagi yumnak ka ming adugam ta haibiro. Yumnagin khom herojit ching. Okay. Aduga khoi herojit na haiba umurok charagi haitare nazari haitare ko mayamda hariba thabakse morok nazari char puthokpagi umrok nazari puthokpagi thabakse ngasi dagina chahi kya muk subirage hariba senphamse da tobira isa Khoi first aina angang oingdagi mother father to nasari hana semuk matamdadi class kanodagi aina class 7 guma kabadagi adum semba horeba ko okay adu semba hokpasida hojik aina pulap kan chahi 15 years kuma nasari gan semba nazari da haidi chahi 35 mukki haidi 35 mukki mamangdagi haiba nazari gi haidi puthokpagi sinphamsida ita laibira inebako yam nungaijai ekhoi yam haidi som thengnajabada yamna apenba haidi AGRO na sungasi sumaina lakjaba phangjaba haitare aduga ngangai sumaina yamna puthokpa umurok chargi oina mafam sumaina yamna puthokpadi ekhoi ngasin hambo oina thengnajabani haiba tare ko yam nungai haidi mayamgi damakta somna hona biriba mayam singche haidi tasengna hakanda yamna Adi entrepreneur haitare ne ko agripreneur ado entrepreneur haitare sigi se tabada duki matik nungai jai ko